अहानबदा मरोइबा पाउ मतम की पावर पाइबसिंगना माना पांबसिंग तौखिबना ngasidi लौ मपु योंगना तानबनी हाइना हानागी चीफ मिनिस्टर एन बिरेन हाइख्रे अमदी डेमोक्रेसी चटपा लेबाकनी माना अपाम्बा मियोइदा वोट पीबदा कनानासु अथिंगबा अयेटपा पीबा यारोइ हाइना एमएलए थोंगम शांतिना हाइख्रे Krumzari, ISTV Manipuri Pau Meeting Tabri Singbu Taram Nokchari. Pau Sandong na Pizari. Matam gi power pipe singna mana pamba sing tawkibana ngasidi law mapu yung natan bani haina hagi chief minister N Birena nilakuthi makhalekai community hall sangabagi tharamda haikre kendragi ahal laman amadi mioi kyan saru kya kiba tharam aduda hanagi chief minister N Birena makhatana haikibada makna sahi Nepal CM oiringaida Manipurda covid laina laichatna achauba singnaba ama oikhe masina chawkhat thaurangi thabak paikhatpada chawna kudong chadaba ama mayok nakhi makna chief minister oiringaida ngasigi mirol amadi tungi mirolda achauba khudol oina waron drugs paikhatkiba mitop khandok naba hotnakhiba ILP chatna hankiba FMR kakthatkiba border fencing na chingba khara tawkhiba se miyam gi thaujaldagine makna CM resign toramdaida union home minister ga yanakhiba point sing adu miyam na munna nainabiu haikhe matam ki lakpa matam ki power paiba kangbu sina magi khudong sana bohona bada sum sema ga lakku bada agna ngasi si lamma pusi yong tan bai le toris ayam ni support gi ni asaina sahi ni panda manipur gi awon ba ma tungi mirol gi ngasi gi mirol gi thabak khra ina tawbung ma mi se mase ai gi kendra gi projang mayam na to dai ngam mayam na phair ga lepki buduna aina aru ga pot kaya war on drugs mitop khandokpa fencing khagadabni haiba adagi mitop free da sangal lamba madu FMR kathak kadabni haiba yamna chobo posak khara inner permit sahi humbu ta laga la phangam dabdo pura ga laini mitop tagi kannana bagi chobo thabak mari manga khap maduna kaidongnungda development purakpa ngamloi haina MLA thongam santina project kaya miyamda khutsina bagi thoramda haikre MLA na trong laubi awang laikai da laiba ivudaw nongpok ningthaw apanba apanbi harauba committee gi amaibi gi mathak makha oiba yotna saba recreation center ama Kwakta municipal council gi manung chana laiba Kwakta bazar community hall gi major renovation with RCC flooring extension of portico ceiling and electrification grill window paneling wall facelifting Kwakta GP Ward number 1 da community hall ama amadi Janaja Sonfam hall ama Kwakta Kuman Tongkhong Idigada Janaja Sonfam hall ama amadi Jamet Ulema gi office oinaba semi paka building ama amadi Kwakta GP gi manung chanba Kwakta Sandong gi crematorium ama major renovation toba loiraduna hairiba project sing asi ngasi MLA thongam santina miyamda khutsinake Sangabagi Thoram Singh Aduda Lamdam Singh Adugi elected Singh Amade Dharmagi Luchingba Kaya Singh Amade social worker Kyasu Sarukya Ke MLA na makatana chahi humfu hena sothaduna leiramba moirang AC ngasi mahakpu MLA oina ACS gi miyamna thagalakpadagi ACS da karigumba ohongba khara purakpa ngamliba se miyamgi support nani haikhe democracy settle lebakni vote aibusidi Mara apa tu piwo tu, nak kerana orang tu tu musuh ngam. Tahu tu bu, sahi manga tu development tu pada, aidi miduna tahu tu berarti, mana patah tahu so aidi pay aidi, mina apa tahu so pati aidi na, adu waktu itu bisik do, adu itu kerja koi sokat tu dia ada. Vote piwo tu vote piwo, koi apa tu itu punci laga, kau tak development tahu tu bukan si, kau tak sokat tu bukan si, kau tak ada sokat pay tu si. Ayi moirang kaya tu sokat tadi, ayi moirang kaya tu sokat paise, Manipur sokat tadi. Awang Nongpot State Singi Paumi Singi Apunba Khongchat Amana Morigaon District Emanung Chanba Mayongda Laiba Pobitara Wildlife Sanctuary Dasatuna Mafamadugi Maramda Kangminakre
Press Information Bureau Guwahati silaga pangthokkiba North-East State Singi journalist tarahumdoina saruk yariba North-East Journalist Press Tour asigi makha tarakpoina Guwahati Wildlife Division gi saruk oiriba Morigaon District ke manung chanba Mayong da laiba Pobitara Wildlife Sanctuary da chatuna mafam adugi official singa unake Pobitara Wildlife Sanctuary Park asida samuganda khaknatna matam gi chakta balakpa uchek makhal sing wild buffalo su marangkaina laiba mafam oibana India manunggi lamkoiba khaknatna mapa leibak tagi lakpa lamkoiba singi mitafam oiriba lamkoiba singi panchungfam oiriba mafam amasu oiri Assam Government ki Forest Department na chalai jaba Wildlife Sanctuary Park asida chahi amagi manungda December amasung January tha asidana lamkoiba lakpa singi matam oiri Park asida changbada mioi amada lupa chatruk fees lohori loinana lanai oina chalai jaba oina mioi taruk na tonglaga park asigi manungda chatpagina gypsy amada lupa lising amaga chanipal lohori Kongsad aduga mari lainana Range Forest Officer Pranjal Barwana pawmising aduda fungdorakibada Pobitara Wildlife Sanctuary si Turel ahumna question ba mafam da laiba park ama oi lamdama somda fangba maru oiba sa makal oiriba rhino samu gandaga mari guessing thoktanaba sa makal asibu yokhatnaba yamna kan hotnaraga lakli chahi khara sida Assam gi oina anauba case thokadabagi ngakthokpa ngamki Security gi oina su mamangdagi yamna fagatle masida akoibada khundariba singi chawraba mateng fangli haiki So from 2025 onwards till now, we have a very minimum very cases of this conflict, and we are also paying. Before that, actually, the compensation was not paid by government because of some miscommunication. But now we are paying the compensation also. So last year we paid around 30 farmers around more than 2 lakhs rupees, not individually, total. So they get compensation from Pobitara also for the damage caused by the animals. And for the conservation purpose and to actually to carry out the conservation along with the locals, we have actually established 7 numbers of eco-development committees. So along with them, actually we do lot of work here, including community participation in conservation, and also we help them to get some alternate livelihood. Suppose bamboo jewelry making training, we give them. Suppose we give them handloom training, we give them a lot of other trainings also. So actually these are common in wildlife areas or national park like that. And another thing is that we have anti-depression squads also. Suppose around 13 to 15 group of people from around the Pobitara help us. So we provide them logistics and all. So such way we are managing the Pobitara. Though the animal population is too high compared to the geographical area. Impal da nungtigi fongba naharol gi thaudang editor khoirom laya lakpa ngarang numidang pung mapal ga minute nifu mangarom tarakpada Janims tagi hata war cemetery tabalambida hanadagi tanarakpa sakhangdaba singna loya lakpana thorakpa varna car gi oithangba maningthonggi nungselda nongmai round ani kapsin baga loinana khamlaba tungda furambadagi machumbanda sokpadagi Janims hospital da pukhatuna langki hairi thaudok adu thoklingai da mafam adu da lairamba miyam sangsin narakpadagi sakhangdaba sing adu mafam adu dagi ki hairi kanana karigidamak mahakpu attack chathakibano haibagi matangda asengba ama khangba ngamdri panba yabade mamang chahidasu editor loyalakpa numidang press tagi mayum hanbada sakhangdaba singna fanaba hotnaba amadi mayumgi geta nongmai round kaya kapsilambagi thodok laikhrabani Matam khara lepluraba matung danga se amuk hana liangmai Impal Market ngasi New Chekon Youth Club ta phamkre Mau Market kumna liangmai market ke su mafam ama lengakna sinbirabadi makoina hapta khudingi mafam hongduna famnaba hotnabada mafam thibagi awaba mayuknari basi laidoi haina New Chekon Youth Club ki President TH Nagendrana fongdorakre Makna makha taraduna chingi ichilina oiriba liangmai singna makoigi darkar oiriba sing makoina pothok chariba mana masing haira na chingba sing asi aikoina laiduna madudagi fanglakpa selfam aduna yumgi macha mahi masing tambagi punaribani maramaduna makoigi oiba market amma thambirabadi hena afaba oigani haike
ꯁꯨꯝꯅ ꯐꯝꯔꯒ ꯅꯨꯡꯇꯤꯒꯤ ꯐꯝꯔꯒ ꯌꯣꯟꯕꯒꯤ ꯃꯐꯝꯁꯨ ꯑꯃ ꯄꯥꯝꯃꯦ ꯑꯗꯨꯒ ꯍꯞꯇꯥꯒꯤꯗꯤ ꯑꯃꯔꯛꯇꯤ ꯃꯣꯕꯥꯏꯜ ꯄꯤꯕꯁꯨ ꯄꯥꯝꯃꯦ ꯄꯣꯠꯁꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ 30ꯒꯤ ꯄꯨꯔꯛꯁꯨ 30ꯒꯤ ꯌꯣꯜꯂꯦ 10ꯒꯤ ꯄꯨꯔꯛꯁꯨ 30ꯒꯤ ꯌꯣꯜꯂꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯇꯝꯄꯥꯛꯇ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤ ꯊꯣꯔꯒ ꯇꯝꯄꯥꯛꯀꯤꯁꯤ ꯌꯥꯝ ꯍꯣꯡꯕꯅꯤꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤꯗꯤ ꯄꯨꯔꯛꯑꯁꯨ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯈꯔ ꯋꯥꯏꯑꯦ ꯍꯥꯏꯕꯗꯤ ꯃꯃꯜꯅ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯅꯠꯇꯕ ꯚꯔꯥꯗꯤ ꯍꯟꯊꯗꯦ ꯄꯣꯠꯀꯤ ꯃꯃꯜ ꯍꯟꯊꯔꯁꯨ ꯚꯔꯥꯒꯤꯗꯤ ꯍꯟꯊꯗꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯂꯒ ꯌꯣꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯏꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯏꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯔꯛꯄꯗꯤ ꯑꯗꯨꯝ ꯂꯣꯏꯌꯦ ꯑꯩꯈꯣꯏ ꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯁꯨ ꯂꯥꯛꯑꯦ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯁꯨ ꯂꯥꯛꯑꯦ ꯁꯥꯏꯇꯨꯗꯒꯤꯁꯨ ꯂꯥꯛꯑꯦ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯁꯤ ꯀꯧꯕ꯭ꯔꯨ ꯔꯦꯟꯖꯇ ꯂꯩꯕ ꯃꯤ ꯌꯥꯝꯃꯦ ꯑꯃꯔꯣꯝꯗ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯀꯤ ꯐꯥꯏꯅꯥꯟꯁ ꯋꯔꯖꯤꯡꯂꯨ ꯆꯋꯥꯡꯅ ꯍꯧꯖꯤꯛꯇꯤ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯄꯣꯠ ꯁꯤꯠꯄꯒꯤ ꯆꯥꯡ ꯋꯥꯠꯄ ꯑꯗꯨꯒ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯔꯛꯄꯒꯤ ꯚꯔꯥꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯌꯣꯟꯕ ꯌꯥꯕꯒꯤ ꯊꯧꯁꯤꯜ ꯑꯣꯏꯅ ꯁꯤꯟꯕꯤꯔꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯈꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯏꯇꯥꯡ ꯂꯩꯀꯤꯟ ꯊꯕꯤꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ AK-47 ꯘꯇꯛ ꯔꯥꯏꯐꯜ ꯑꯃ .303 ꯔꯥꯏꯐꯜꯁ ꯑꯅꯤ ꯗꯕꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ हाई एक्सप्लोसिव ग्रेनेड अहुम अमदी IED मंगाने अमरोमदा टेक्नोपॉल डिस्ट्रिक्ट के मोरे पुलिस स्टेशन के मनुक चनबा यांगौबुंग बॉर्डर पिलर नंबर 72 के मनाक्तगिसु मणिपुर पुलिस अमदे सेंट्रल फोर्स सिंगना मैगजीन का कोनबा पिस्टोल अनि अमसुंग चाइनीज हैंड ग्रेनेड अनि फागत पंगमख्रे हाइना मणिपुर पुलिस की PRO ना थादोरकपा चेरोल अमना खंगलकले पुरुक की अकुबा वाखलोल थादोकनबा पुन्ना होटनामिनबा तंगाई फदे हाइना MU के स्टूडेंट्स वेलफेयर की डीन प्रोफेसर सेस इबोहलना फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोक के मरीसुबा फाउंडेशन डे थोरमदा फोंदोक्रे एजुकेशन फॉर सर्वाइवल यूथ फॉर ट्रांसफॉर्मेशन इन टुडेस मणिपुर हाइबा थीमदा जैन डांस एकेडमी की ऑडिटोरियम हॉलदा पांगथोकिबा थोरम अदुदा प्रोफेसर सेच इबोहलना फुरुप कया लेमिनरी बलमदम असिदा मसा मसा के फुरुप खकी वा ngangnarapana अपुनबा मणिपुर की सक्तमदा अकाइबा पिरकपा उरकले मसा मसा की फुरुप मसक ताकनबगी महुत्ता मणिपुर मचानी हाइबा वाहे असे सिजनबदा पुकनिंग थवटनिंगे माइरोय सिंगना पुन्ना लेमिनादुना खोंजंग संगसिनबा मतमोइरे हाइखे स्टूडेंट की कई डाइवर्सिटी याम लेगसु लेगिबो छात्र छात्रीसिंगसिगी मरका माइरोसिंग मरका खरे हेना लिविंग स्टैंडर्ड लेबो काबू करा मिडिल क्लास की काबू तो हेना सोथो काबू कोई मयामसिगी मरका मु डिफरेंट लेवल पर्सन मयाम याव लोइनमक से कोइना इंक्लूसिव एजुकेशन से पीदे यादबगी पोटमकी एनपी 2020 से याव अदुना से प्रॉपर्ली इंप्लीमेंट तौबो होनाबदा छात्रगी संस्थानसिंगसु अनम मतें लेहाकी मतें पांगियो चांगी लेहाका पंचायती चाहिए पति तो हम मोय नाउ नो मा फेसबुक न मा जे एप्स न मा जे सा न मा जे अदगी एपेस न मा हाय जे लग तो गदि अदुन समटाइम्स लेनिबो संस्थान में आने को पुंडी हो मारता एजुकेशन की गलो खना बता न अतोपा फ्रेटरनल ऑर्गेनाइजेशन यामगी लेनिबो बॉडी को से यावनी अदुगा कोई से कलेक्टिव ओइबा डिसीजन हम लो फेब्रुवारी निपाल दगी तरामदई फाउबा गुवाहाटी द चथकिबा 22nd एडिशन मेगा मिस नॉर्थ ईस्ट गन्नप्रिया लेमपोकपमना संसुक मेगा नॉर्थ ईस्ट मिस 2026 के विनर टाइटल अमदी मेगा मिस मणिपुर 2026 टाइटल लौरकपदा हाउरैबी अपुनबा लूप हालना नुंगाइबा फोंदोकपगा लोइनना तरामना ओक्रे गन्नप्रिया लेमपोकपम इम्फाल वेस्ट के हाउरैबी अवांग लैकाइदगी सिटलजित लेमपोकपम अमदी लेमपोकपम प्रेमिला देबीगी मचानुपिनी मा कौजिक RIMT यूनिवर्सिटी पंजाब ता BA LLB H सेमेस्टर तमली टाइटल सिंग असिगदमक पार्टिसिपेंट सुमफुना अकनबा कंपटीशन सथकी मार्कना टाइटल सिंग लौरकपदा राकेश नोमाइथेम गौरव सौग्राकपम अमदी डैन्यूब कांगजम कविता कैसम की गाइडेंस अमदी मतेंगना अचीवमेंट असे फंगबा ngamkhibane मसिगदमक सु थागतपा फोंदोरकले मखाताना मिस एशिया पैसिफिक मिस कॉन्टिनेंटल अमदी अतोपा चौबा ब्यूटी पेजेंट सिंगदा माइपाकपा अमदी इरमदम की मिंगचट पुरकपा ngamba ओइरसनु हाइना गन्नप्रिया बु ओकपगी थोरमदा हाउरैबी अपुनबलुफना फोंदोरकले
Dance, Drama, Music, Repertory Union Manipur ki kunmathoi suba Foundation Dega Mari Lainana Manipuri Classical Dance ki Academic Discourse amasung Lecture cum Demonstration pangthokre. Government Dance College ke Nitra Sala Holda Ranjit Adhikari mayumna sinduna pangthokpa Manipuri Classical Dance ki Academic Discourse amasung Lecture cum Demonstration aduda Joint Arts and Culture Department ke Director G. Dharmadas Sarmana, Chairperson amasung Dr. L. Gojendra Singh, Dr. B.C. Kuman Rasmani Ayekpam, Indra Kumar Soibam Cha, Ranabir Khoisnam, L. Upendra Sarmana, Resource Person Singh Oina Sarukya Ke. Ranjit Adhikari mayumna Manipuri Classical Dance ke Academic Discourse amasung Lecture cum Demonstration pangthokpagi tangai fadaba lakliba asi hauzik lamdam asida jagoi tauriba sing asi jagoi tauribani haina pangtauda taunabagi maung amada tauri sariba jagoi asi karino aikhoigi identity na karino hanagi jagoi gi machat karamna leiramkhi madu ngaklibara classical dance sama oiraga pangtauda tauba yabra haiba wahang oire Masi hauzik khanabagi matam lakle lising amaga chatrat mudara mapalda Maharaja Bhagat Chandragi matamda Raslila sembirak lami Maduna classical dance haina chattuna lairi hauzik 21st century loisilakadaure hauzik fauba atopa jagoi masakama semba ngamdri classical solo haina hana leiramdaba ama hauziki mirolgi matamasida leihanaba hotnarakpada discourse ase tangai fadaba lakpani classical solo haiba se karamna oigani haibagi khongthang amani haike Mama kusi tong nargadi chubli yauda basagon dongna chena gargadi akoi identity crisis laga akoi ge jagoi si ariambada koin phanabala in tawraga phatanaba ongi suya manipur gi leiba scholar mayam manipur de leiba jagoi dancer mapung e choreographer sing jagoi chemo ja sing mayam se pullaga tha ani ahum khanaraga si tawsi smain tawsi haibase lepna nabagi adugi pandam dane ko ngasi discourse torga ngasi ko resource person yauriba mayam sing sinaga punna resolution ma lawraga sakar ko submit tong nabagi thorang tawjabane Imphal West District ke manung chanba langjinga chobada laiba ole chomge Nepal suba mapok numit thoram homasi auditorium da pangthokre thoram aduda former MP Dr. Thokchom Mainya homasi President Dr. Mayengbam Kamala Devi Home Asigi Chief Advisor R.K. Maipaksana Nachingbana Akhanaba Mithunglen Singoina Sarukya Ke Hanagi MP Lok Sabha Dr. Thokchom Mainana Irangasina Maram Oiraga Relief Camp Singda Changjafam Lauduna Wanapunsi Leliba Musing Lising Kaya Asi Mayumayumda Hanjulan Bagaloinana Tokliba Irangasigi Waroshin Atubada Puraktuna Ing Tapalamdama Ohena Bahotna Bahaibasina Haujik Palibalengak Asigi Ihan Hanba Kongtang Oifam Toi National Highway asibo matam sangna thingzinduna thamliba sisu khudakta handokpi naba lengakna hotnabiu hauzik sathok sasin asi airway khakta da leiba asina lamdam asika semetlonda ka hena sokalle lamdam amagi semetlon asi fagar hanaba lengak asina policy program kaya paikatfam thoi phungdokhe Mayum matharo sa khonjada question je leiba review kendel leiba mai sa action no mayamse masi tanglu leida namta masa ko na haru bise Jadi besarkan, kan orang bisa nak, kita action bisa nak, orang tak boleh bisa. Masih suara, demi ocean weather ni sebagai mana dia nak yang nak, bil kan malu sekarang, kau jadi orang tak boleh tahu. Ada sekarang ni mai buat, ada nanti kali jadi, ada orang tu mai harus masih buat, orang masih lagi. Ada mai akan mau bil buat lagi, masih kan orang bisa nak, Manipur jadi lagi, dua itu mai yang jadi, sini nama yang, sedikit, kai nama yang, pun nama yang kaya sini yang, pun masih dia. Masih yang tanggung letan hajan juga Manipur ing tamna sini tapi pun apa konten musina lemin na bese masih pina lebih so lebih voiceno Paugi Martana tenba break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ngime makigano Asa betamo
सिगी युमसे नेक्स्ट टीएमटी ना चेक्सिन ना लाक्सिलगा थमखबनिने दादा से जुहार हाबगा अमत कीदरबो असुमना मयामना मचलबो नापसनदुगम मसिगी युमसिबु असोयगान पोकदबतगी नेक्स्ट टीएमटी ना नापसेली नेक्स्ट टीएमटी जोर हाबदिंग मक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट कटोकनतिना बमतमदा कपांगल अमुक हेना हेंगलदले नेक्स्ट टीएमटी स्ट्रेंथ इज इन द ग्रेट ब्रेक तुंगदा तरामनुक चोरी मखदा पाउ पिजरी कांग्रेस पार्टी ने डिस्ट्रिक्ट प्रेसिडेंट खनबगी पाइखलकपा खोंगथांगदा संगठन सृजन अभियान SSA गी मनुंग चना इम्फाल वेस्ट डिस्ट्रिक्ट के डिस्ट्रिक्ट प्रेसिडेंट खनबगी ngasiदगी मिफम पांगथोकपा हौख्रे कांग्रेस पार्टी ने मियाम गी दमकता लेबाक सिनबथुंगना भारत जोड़ो न्याय यात्रा भारत जोड़ो यात्रा MG नरेगा बचाओ अभियान अमदी संविधान बचाओ हाइबन चिंगबा कैंपेन कया माइपाकना पांगथोक्रबा मतुंगदा खोंगथांग असे लौखलकपने पार्टी सिबु ग्रासरूट लेवल दगी हौना मपांगल कलहनबगी पांदमदा नेशनल लीडर्स सिंगी लमजिंग मखादा पाइखलकलिबा खोंगथांग असे मनुंग चना ngasi mayang imphal da leiba hanagi minister Dr. KH Ratan Kumar gi mayumda mifam aduda pangthokhibani मिफम अदुदा संगठन सृजन अभियान AICC के ऑब्जर्वर डॉक्टर पलक वर्मा MPCC महिला कांग्रेस के प्रेसिडेंट अमसुंग ऑब्जर्वर मुतुम सरामा MPCC जनरल सेक्रेटरी अमसुंग ऑब्जर्वर पंगम्बम सरचंद्र MP YCC के हानगी प्रेसिडेंट निंगथौजम पोपिलाल लंगथबाल नारिया पाखंग लाकपा वांगोई अमसुंग मयांग इम्फाल AC के BCC के प्रेसिडेंट सु सरुक्याखे ngasi thauram aduda AICC gi observer Palak Burman hai leibaga sida leiriba political parties singna district president khanba matamda party adugi senior leader natraga vote taunaraga khanbagi thabak ase pangthoknei adubu congress party gi oinadi anoba khongthang ama oina national leaders singgi lamjing makhada grassroots level dagi hauna worker ama member khuding maki wakalol khangdokpa da natana block level district level pradesh fauba kupna khanna nainaraba matungda president khanabagi khongthang ase paikhatpani masina party asibu hena mapangal kalhanba khakta natana miyam gi marakta hena nungsinaba amadi section ba mari sagatpa ngamgani tungda lakadaba mikhalda party asina achauba maipakpa ngamnabagi khongthang amani haikhe. By 6th of March, I'll be submitting the report to our GS organization KC Venugopal ji, and further the process will go to Rahul Gandhi ji and Khadge. Post that the district presidents will be nominated. After that, a 10-day training program will be given to the district president by the AICC training department, and they'll be active like already other states where Gujarat, Rajasthan, Madhya Pradesh, Haryana. The selection has happened, the training has happened, and our district presidents are working in the ground. With upcoming time, the power of the district president is also increasing. They'll be a part of the PEC also. Apun mana pangal ni hari bahiramasigi manung chana mitai na asan bamitiang thamaudrabadi tunglam sat kadomda hariba sida nomagi oiba khananabagi thoramama samaro makha lekai dalaiba ivudo samaro lakpa community hall da apun balup samaro na sinduna ngarang pangthokre thoramadu culture activist Narendra Ningomba Health Services Manipur gi retired director Dr. Haishnam Mangiras Mangang samaro makha lekai gi maira gi advisor Sanasam Angaubi samaro makha lekai dalaiba ivudo samaro lakpa pakhangbagi lai selungba nongthomam ibocha Amukogi Hanagi President Fairoism Nandoluang Amasung Samaro Dalaiba Mairapaibi Amadi Club Organization gi mihut kyasu sarukyake Kai Samthong Longjam Lairak Development Club ki Maikai dagi 6 round super bantamweight bout championship tarakraba ngamba longjambo thagalakre Chahi yamna nauringai matamdagi boxing masanabo yamna pamna horakiba kai samthong longjam leraktagi longjam hemjit amadi longjam ongbi babinigi ahanba fangjaba machanupa ngamba longjamna state national amadi international gi thakta championship kaya fanglakraba matung chalibatha asegi tara marida Highland Boxing Promotion sinduna Highland Boxing Gym Bangkok Thailand da sanakiba Heart of Steel a Highland Boxing Promotion presentation ge 6 round super bantamweight bout
नॉकआउट फाइनल राउंड चंगदुना इंडिया की महूत सिंदना म्यांमार की सनारोई का लंबा पादुना ngamba longjamna mai paklaktuna iramdam manipur gi mingchat purakpada natana india pumbagi oina mingchat purakpa se yamna chawthok chaningai amani masida natana kai samthong longjam leraki su yamna chawthok chaningai amani haina kai samthong longjam leraki kai samthong longjam lerak development club KLLDC amadi maira paibi ima ibel singna harau nungai ba phongdorakle loislakpada moriba umkahna pisari Matam gi power pipe singna mana pamba sing tawkibana ngasidi law mapu yong na tan bani haina hana gi chief minister and biren haikre amadi democracy chatpa lebak ni mana pamba mioida board pibada kanana su athingba ayetpa piba yaroi haina MLA thongam santina haikre Hauzik Paugi on DISTV na sandok chama Manipuri pau matanga se dalushin jare mideng tabri mo pumna makpo amuka hana krum jare